post mortem. Adumna nurse nupido makhung kuta fiding haiduna kauduna leingi salangan ba tunghan amuktang yenglamlaga magi janpam thokpa sele magi hostel ta yordi haiduna makok mumai ngawri mahaksu amambaduda kadumdano mahakna chelibado pakhatpa thakatpana ma wakhalsu balance puba ngamdre wakhalna awa ipakta hanjan taduna leiri maike ngawrba mapang kainerba chiklana korong nungodol sinba thungna sakap toina koi pai pai dun leibugu amambu da chele nongsu sum karam hena kansilagle nungsi chu yaukhile ahinga duda mai lakpagi mamidi suwe udre awa maisa makhalamane adumna amambu da chelakpada khangaudana mana chelibu du tamna toli ma akan ba sapu mugaloinena grong haiduna magi manakta phajile magi makhong mapadu toli du de sele aduga salangan ba uprang ublaga floor du tu sele ngayaki yeshin kibagi chaina du na ma ngayakti masado onna thoina khangi mamga mamana uhaudre ma troli dugi makhona ahang bududa sandok laga leji nong khakpagi mangal duda haujikti ma mayek sing patana mami sami oina ure troli ma thairaga kachi loirap leiribado saka bearing do ungle ngasai mana ukhiba hospital gi compounder ni do amuk ure nong khakpagi mangal duda mamai do chapot laurdana iyo hobdong su tawe saru khara lawai mapa duda kapthok lagale noglokpa matamda yari yakhong su yauda akibu khunok chanokne noglok leba salangan baduda munne yengle somda namu makoka masaga tokhai naruruba nurse tugi makoka masaga do amuk samjinakre nurse tu lemai da longna yata duna lermadege koka masaga hek samjinakibadege phuglauna hogulagla makuta thang adu pai leblakle haujikti ahumdo amata oikre floor da tar duna leiba salangan babu hal chaibagi matago ingi tongnare amuksu makhatanda trolley da hablaga purase haibagi matago ingi tongnare salangan ba amam budunga chaina khangluru madu phuglauna yam wan hogule aduga kadomda chen chigaiduna amu wakhal tawre magna chengi khanjarabuchu magi akoibududa ahumduna thachinduna le asumna tawduna lenge khangaudana angaubu ngakta setpa nupa ama mangda leblare makhoi humduna salangan babu halage setlage haibagi matagu sungsilaglabada mabu kanbigi haibagi matagu phuglauna phaujilakpane angaubu setpa nupadusu thawaini ahingbudi nate thawaiduna hujikti salangan babu fatraba thawai ahumdudagi kanbirage khale nong khakpagi mangal duda mayek sing patana uri adumak salangan bagi mittadi masada tatana wang hangle mado masibu mangla taibangla mang oiram labdi onthok nungai khrani da he taibang semba mapu mang ohin biram asumna khalame tingak walan ngangda yengduna le phingok setpa afaba nupa du lakpa ubada fataba thawai makhoi ahumdo khautap jai makhoi tobu thabakda mana asuyam yelisibu khalame awabani masimasu haujikti fatraba thawai ahumduga afaba thawai duga lamba panare achobu lanpa mama suknabaga pangkak oiragle nurse nupi dugi makuta paiba thangado afaba thawai duna mulle nurse nupi dugi thawai duga mungnare nupi dugi thawai dunasu mana ngamda yade habagi matago masinga fudore nupi duga mungnarakpada fatraba nipa anigi thawai dusu yaukhile mangonda sopa yade habagi matago thongnau amanba singduda fatraba thawai ahumda nungsit amuk on koilei leiduna koipai paiduna afaba thawai dugi khut chandunaba nanthoknaba haiduna koipai pairaga sanaragale thongnau amanbada panba glass singduna kairaga floor duda tarakpagi makhona maikei khudingda swing laubagi makhona nille thawai fattaba ahumdusu makhoi gi lejaba
ꯐꯠꯇꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ ꯍꯨꯟꯅꯕꯗ ꯂꯩꯇꯨꯝ ꯋꯥꯠꯇꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯐꯨꯗꯣꯛꯅꯗꯨꯅ ꯍꯨꯟꯅꯔꯦ ꯃꯌꯥꯏꯁꯤꯡꯗꯨꯅ ꯂꯝꯕꯥ ꯄꯥꯟꯅꯔꯦ ꯊꯋꯥꯏ ꯐꯠꯇꯕ ꯑꯍꯨꯝꯗꯨꯒ ꯑꯐꯕ ꯊꯋꯥꯏ ꯑꯃꯈꯛꯇꯨꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯝꯕꯥ ꯄꯥꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯎꯝꯈꯠꯅꯔꯤꯉꯩ ꯁꯂꯥꯏꯉꯥꯟꯕ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯃꯃꯤ ꯇꯥꯔꯝꯗꯦ ꯍꯦꯟꯅꯗꯨ ꯃꯥ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯣꯏ ꯃꯁꯥꯗ ꯑꯗꯨꯕꯨ ꯃꯥ ꯁꯤꯃꯗꯤ ꯈꯪꯉꯤ ꯃꯥꯕꯨ ꯐꯤꯡꯒꯧ ꯁꯦꯠꯄ ꯅꯨꯄꯥꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯔꯤ ꯃꯥ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕ ꯃꯥꯒꯤꯗꯃꯛ ꯃꯥꯌꯣꯡ ꯌꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣꯃ ꯅꯨꯄꯥꯁꯤ ꯃꯍꯥꯛ ꯎꯈꯤꯒꯨꯝ ꯇꯧꯏ ꯌꯥꯝꯅ ꯐꯦꯃꯤꯂꯔꯃꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯎꯈ꯭ꯔꯦ ꯅꯨꯄꯥꯁꯤꯒꯤ ꯁꯛꯇꯝꯁꯤ ꯂꯥꯛꯁꯤꯟꯕꯗ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯗ ꯀꯗꯥꯏꯗꯅꯣ ꯈꯜꯂꯛꯄ ꯃꯇꯝꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯅꯣꯡ ꯃꯔꯛꯇ ꯏꯆꯣꯠ ꯆꯣꯠꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯎꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜꯗꯨꯗ ꯅꯨꯄꯥꯗꯣ ꯑꯁꯤꯒꯤ ꯑꯉꯧꯕ ꯁꯦꯠꯄꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯒꯅꯦꯜ ꯐꯪꯂꯕꯗ ꯃꯍꯥꯛ ꯈꯪꯂꯦ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯑꯁꯤꯅꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯑꯃꯅꯤ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ ꯁꯂꯥꯏꯉꯥꯟꯕ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔꯅꯤ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯑꯃꯗꯤ ꯕꯨꯠꯀꯤ ꯃꯔꯝꯗ ꯃꯥ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯀꯟꯐꯥꯝ ꯇꯥꯖꯔꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ ꯐꯠꯇꯕ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯑꯐꯕ ꯊꯋꯥꯏꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯦꯠꯂꯦ ꯁꯥꯎꯅꯔꯤꯕ ꯌꯦꯠꯅꯔꯤꯕ ꯌꯦꯛꯅꯕ ꯑꯣꯜꯂꯕ ꯊꯋꯥꯏꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯆꯥꯟꯅꯔꯝꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯍꯨꯝꯗꯨꯒ ꯑꯐꯕ ꯅꯥꯏꯇꯣꯝ ꯇꯥꯕꯗꯨꯒ ꯁꯤꯡꯅꯔꯤ ꯑꯃꯅ ꯍꯦꯟꯅꯗꯦ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯈꯪꯅꯗꯦ ꯃꯨꯛꯅꯕꯗꯣ ꯑꯍꯨꯝꯗꯨꯒꯤ ꯃꯈꯨꯠ ꯆꯜꯂꯕꯗ ꯅꯥꯏꯇꯣꯝ ꯇꯥꯕꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯖꯕ ꯃꯇꯤꯡ ꯐꯨꯗꯣꯛꯂꯦ ꯃꯔꯤꯗꯣ ꯀꯣꯔꯤꯗꯣꯔꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯃꯨꯛꯅꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯠ ꯃꯅꯤ ꯂꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯑꯃꯝꯕꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯍꯣꯁꯇꯦꯜ ꯌꯧꯅꯕ ꯂꯥꯛꯑꯦ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯂꯕꯁꯨ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯄꯗꯧꯅ ꯇꯧꯏ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯐꯖꯅ ꯊꯤꯡꯖꯤꯟꯕ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯈꯧꯔꯤ ꯆꯔꯝ ꯐꯨꯡꯒꯠꯂꯛꯂꯤꯕ ꯃꯇꯥꯡ ꯑꯗꯣ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥ ꯀꯥꯔꯝꯂꯒ ꯃꯍꯥꯛ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯃꯥꯒꯤ ꯀꯥꯗꯨꯗꯤ ꯃꯩꯗꯤ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯦ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯐꯥꯎ ꯂꯥꯝꯂꯒ ꯃꯍꯥꯛ ꯊꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯁꯥ ꯃꯊꯟꯇ ꯄꯥꯏꯔꯒ ꯋꯥꯅ ꯈꯥꯡꯂꯤ ꯊꯥꯖꯤꯟ ꯋꯥꯡꯈꯠꯂꯦ ꯆꯔꯝꯗꯨ ꯏꯐꯨꯟ ꯐꯨꯜꯂꯦ ꯃꯍꯥꯛ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯧꯔꯤ ꯃꯄꯥꯒꯤ ꯁꯤꯡꯂꯤꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯗꯝꯁ ꯑꯦꯄꯜ ꯃꯄꯥꯗꯣ ꯀꯥ ꯍꯦꯟꯅ ꯇꯣꯡꯈꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯔꯤ ꯃꯍꯥꯛ ꯁꯥꯊꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯦ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯦꯠꯆꯩ ꯀꯟꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯂꯒ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯅ ꯃꯆꯤ ꯂꯦꯡꯗꯕꯒꯨꯝ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯕꯤꯅꯣꯏꯅ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯌꯥꯎꯁꯤ ꯍꯧꯗꯣꯛꯄ ꯆꯠꯂꯨꯕꯗ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯃꯊꯟꯇ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯋꯥꯔꯗꯦꯟꯗ ꯀꯣꯜ ꯇꯧꯍꯜꯂꯛꯄꯅꯤ ꯃꯥꯅ ꯑꯟꯀꯟꯁꯤꯌꯁ ꯁ꯭ꯇꯦꯖꯇ ꯂꯩꯕꯁꯦ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯗꯝ ꯅꯥꯗꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯕꯅꯤ ꯄꯨꯡ 10ꯒꯤ ꯃꯇꯨꯡ ꯑꯟꯀꯟꯁꯤꯌꯁ ꯁ꯭ꯇꯦꯖꯇ ꯂꯥꯛꯀꯅꯤ ꯍꯥꯔꯠ ꯈꯔ ꯁꯣꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯔꯦꯖꯤꯅꯥꯅ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯄꯅꯤ ꯋꯤꯛ ꯑꯃꯗꯤ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯥꯏꯗꯅ ꯕꯤꯅꯣꯏꯁꯨ ꯑꯗꯨꯃꯛ ꯁꯂꯥꯏꯉꯥꯟꯕꯒꯤꯗ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯄꯨꯟꯅ ꯄꯜꯁꯜꯁꯨ ꯌꯥꯎꯅ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯂꯥꯛꯃꯤꯟꯅꯕꯅꯤ ꯆꯠꯂꯒꯦ ꯚꯥꯏ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯅꯣꯠꯀꯤꯗꯤ ꯗꯣꯟ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥ ꯅꯣꯔꯃꯦꯜ ꯇꯥꯔꯛꯂꯕꯁꯨ ꯃꯍꯥꯛ ꯉꯔꯥꯡ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯌꯧꯔꯛꯂꯒ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯇꯣꯝꯗ ꯅꯤꯡꯁꯤꯡꯖꯕ ꯉꯝꯖꯗꯦ ꯔꯦꯖꯤꯅꯥꯒ ꯌꯨꯍꯦꯟꯕꯒꯗꯤ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯊꯋꯥꯏ ꯋꯥꯔꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯔꯦꯖꯤꯅꯥ ꯊꯥꯖꯔꯨꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯀꯥ ꯊꯣꯡ ꯂꯣꯟꯗꯅ ꯇꯨꯝꯂꯤꯕꯗꯤ ꯍꯪꯅꯤꯡꯂꯕꯅꯤ ꯃꯆꯥꯒꯤ ꯃꯐꯝꯗ
ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯒ ꯇꯧꯕ ꯊꯕꯛꯇ ꯁꯣꯏꯕ ꯉꯥꯝꯕ ꯑꯗꯨꯃꯛ ꯌꯥꯎꯏ, ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯂꯣꯟꯕꯗꯤ ꯃꯥꯜꯂꯒ ꯊꯤꯡꯖꯤꯟꯕ ꯌꯧꯗꯕ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯦꯗꯤꯀꯦꯜ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯖꯨꯝꯁꯟ ꯃꯌꯥꯝꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯔꯦꯖꯤꯅꯥꯅ ꯕꯥꯞꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯩ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯆꯥꯅꯤꯄꯥꯅ ꯅꯥꯔꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯁꯥꯃꯛ ꯗꯣꯛꯇꯔ ꯑꯣꯏꯖꯔꯒꯁꯨ ꯃꯃꯥꯟꯅꯕ ꯍꯥꯔꯠꯀꯤ ꯁꯔꯖꯟ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯃꯆꯥꯒꯤ ECG ꯔꯤꯗꯤꯡ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯔꯝꯗꯁꯨ ꯈꯟꯅ ꯅꯩꯅꯔꯤ꯫ ꯃꯆꯥꯒꯤ ꯀꯟꯗꯤꯁꯟ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯐꯒꯠꯂꯛꯄꯁꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ꯫ ꯐꯣꯟ ꯀꯣꯜ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, BP ꯑꯣꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯔꯃꯣꯃꯤꯇꯔ ꯇꯧꯔꯒ ꯇꯦꯝꯄꯦꯔꯦꯆꯔ ꯑꯣꯜꯂꯦ꯫ ꯇꯦꯝꯄꯦꯔꯦꯆꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯕ꯭ꯂꯗ ꯁꯨꯒꯔ, ꯁꯂꯥꯏꯟ ꯉꯥꯟꯕꯒꯤꯗꯃꯛ ꯌꯨꯍꯦꯟꯕ ꯋꯥꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯂꯤꯛ ꯑꯇꯩꯁꯤꯡꯗꯨꯗꯒꯤ ꯃꯍꯥꯛ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯣꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃꯗꯤ ꯁꯖꯦꯁꯟ ꯀꯌꯥ ꯂꯧꯏ꯫ ꯁꯂꯥꯏꯟ ꯉꯥꯟꯕ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯜꯂꯤ꯫ ꯌꯥꯝꯅ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯒ ꯇꯨꯝꯁꯟꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯃꯤꯠꯇꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯃꯉꯣꯟꯗ ꯑꯌꯨꯛ ꯑꯗꯨꯗ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯃꯍꯥꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯔꯦꯖꯤꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯆꯥꯅꯤꯄꯥꯁꯦ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯗꯤ ꯇꯧꯔꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯖꯔꯁꯨ ꯔꯦꯖꯤꯅꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯊꯧꯗꯥꯡ ꯃꯆꯥꯒꯤꯗꯃꯛ ꯂꯧꯔꯤ꯫ ꯃꯄꯥꯝꯂꯣꯝꯗ ꯂꯩꯕꯤ ꯃꯃꯥꯕꯣꯛ ꯊꯣꯛꯄꯤ ꯄꯥꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯆꯥꯅꯤꯄꯥ ꯁꯪꯒꯨ ꯁꯤꯟꯅꯔꯝꯂꯒ ꯑꯌꯨꯛ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯄꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯀꯣꯡꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯩꯕꯤ ꯃꯥꯏꯕꯤ ꯑꯃꯗ ꯃꯆꯥꯒꯤ ꯁꯦꯜ ꯍꯨꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯁꯥꯗꯣ ꯃꯔꯥꯡꯗꯅ ꯃꯆꯥꯒꯤꯗꯃꯛ ꯐꯅꯁꯨ ꯌꯥꯝꯃꯤ꯫ ꯄꯤꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤꯅ ꯆꯤꯡꯅ ꯆꯥꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ꯫ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯇꯔꯟ ꯇꯥꯗꯨꯅ ꯃꯌꯥ ꯂꯥꯡꯂꯦ꯫ ꯂꯥꯏꯗ ꯑꯉꯝꯕ ꯁꯦꯟꯖꯥ ꯈꯔ ꯁꯦꯟꯄꯥꯛꯇꯨꯗ ꯀꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯌꯨꯝ ꯂꯩꯇꯥꯏꯅꯔꯦ꯫ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯄꯥꯏ ꯈꯨꯌꯨꯝ ꯃꯄꯥꯎ ꯂꯥꯎꯔꯒꯦ ꯈꯟꯗꯨꯅ ꯆꯤꯡꯃꯨ ꯂꯩꯄꯥꯎ ꯃꯦꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯆꯥꯗꯨꯗ ꯂꯥꯏꯁꯪ ꯃꯃꯥꯡꯗꯨꯗ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯈꯤꯡꯕꯒꯤ ꯃꯈꯣꯟꯅ ꯅꯤꯜꯂꯦ꯫ ꯑꯗꯨꯝꯅ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯊꯥꯔꯛꯄ ꯔꯦꯖꯤꯅꯥ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕ, ꯀꯔꯤꯕꯨ ꯐꯥꯎꯔꯛꯀꯗꯕ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯇꯝꯗꯨꯗꯤ ꯂꯩꯃꯥꯡꯗ ꯃꯩꯔꯥ ꯂꯥꯡꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯐꯨ ꯑꯃ ꯁꯤꯠꯆꯜꯂꯛꯇꯨꯅ ꯀꯦꯟꯗꯜ ꯑꯍꯨꯝꯃꯛ ꯃꯨꯊꯠꯈ꯭ꯔꯦ꯫ ꯙꯨꯞꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯈ꯭ꯔꯒ ꯑꯀꯣꯏꯕꯗꯨꯗ ꯑꯄꯨꯝ ꯃꯁꯥ ꯑꯃꯗꯤ ꯁꯥꯌꯤꯡ ꯃꯥꯌꯤꯡꯒꯤ ꯃꯅꯝ ꯅꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯜꯂꯛꯏ꯫ ꯆꯔꯩ ꯐꯤꯡꯒꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯂꯩꯄꯥꯎ ꯆꯦꯜꯂꯤꯕ ꯑꯃꯥꯏꯕꯤ ꯇꯃꯥꯕꯨ ꯀꯔꯦꯝꯅꯔꯤ꯫ ꯈꯨꯠꯇ ꯁꯤꯡꯖꯨ ꯄꯥꯏ ꯆꯥꯁꯤ ꯂꯥꯎ ꯀꯔꯦꯝꯅꯔꯤ꯫ ꯈꯣꯡꯍꯥꯝꯄꯥꯠꯇ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯒ ꯄꯥꯔꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯄꯨꯔꯒꯦ, ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯔꯒꯦ, ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝꯅꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯇꯃꯥ ꯂꯩꯄꯥꯎ ꯆꯦꯟꯅ ꯃꯁꯥꯗꯣ ꯐꯨꯡꯀꯠꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯏꯄꯥꯔꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯔꯝꯃꯨ, ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯆꯤꯡꯖꯤꯟ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯥ ꯂꯥꯏ ꯀꯟꯅ ꯇꯥꯏꯅꯔꯤ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯁꯂꯥꯏꯉꯥꯟꯕꯕꯨ ꯂꯧꯒꯗꯕꯒꯤ ꯁꯦꯟꯅꯕ ꯍꯧꯔꯛꯄ꯫ ꯐꯠꯇ꯭ꯔꯕ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯅꯩꯁꯤꯜꯂꯒ ꯂꯩꯕ, ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯧꯒꯗꯣꯏꯒꯤ ꯑꯍꯤꯡꯕ ꯃꯔꯛꯇ ꯑꯁꯤꯕ ꯀꯥꯡꯂꯨꯞꯅ ꯂꯣꯟꯅ ꯀꯨꯝꯃꯩ ꯁꯥꯟꯅꯔꯛꯄꯗꯣ ꯈꯨꯌꯨꯝ ꯂꯥꯏꯃꯤꯠ ꯊꯧꯕꯤ ꯇꯃꯥꯗꯤ ꯎꯔꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯂꯥꯏꯗꯨꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯥꯏ ꯇꯥꯏꯅꯕꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯂꯩꯄꯥꯎ ꯆꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯔꯦꯖꯤꯅꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯗꯤ ꯉꯁꯥꯏꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯐꯕ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯍꯦꯛ ꯐꯥꯎꯈꯤꯗꯦ꯫ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯥꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ
ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯔꯦꯖꯤꯅꯥ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯈꯟꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯆꯦꯜ ꯅꯥꯏꯔꯛꯑꯦ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ ꯂꯩꯔꯤ ꯁꯂꯥꯏ ꯉꯥꯟꯕꯗ ꯌꯦꯠꯂꯒ ꯂꯩꯕꯁꯤꯡꯁꯦ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯃꯥꯅ ꯉꯝꯕ ꯃꯈꯩꯗꯤ ꯄꯥꯡꯒꯦ ꯃꯇꯦꯡꯁꯤ ꯍꯥꯏꯔꯦ ꯉꯁꯤ ꯏꯔꯥꯏ ꯈꯨꯗꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯊꯥꯡꯖꯅꯤꯅ ꯅꯨꯃꯤꯠꯁꯨ ꯀꯜꯂꯤ ꯑꯌꯦꯠ ꯑꯄꯟ ꯈꯥꯏꯗꯣꯛꯄ ꯐꯩ ꯑꯁꯤ ꯍꯥꯏꯔꯒ ꯍꯌꯦꯡꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯂꯩꯔꯨ ꯍꯥꯏꯗꯨꯅ ꯂꯤꯁ ꯑꯃ ꯁꯦꯝꯂꯒ ꯄꯤꯔꯤ खुदक अदुदा जंत्र अमसु सेमगा पी से सिना मागी खुदांगदुदा सेलो थादोकनबदी यारोय हायदना मसादा दुम नप्पगा लेगदबनी हायदना अमाबी तमान रेजिनागी मफुमदा पौताक पिरमे जंत्र सिना मसादा सिरिंगैदी फत्तबसिंगना सलायंगानबदा हेंजिनबा ngamlo हायदना ताकपिरमे वारसु वाना ngasi tang khanglaga hayenggi numita laitingi thoromse losingadabani waningai leitre hayduna takpirame मधु तारगे रेजिना मसादो सोर चाउन होंदोए मसामक डॉक्टर ओइजरगसु महाक अहानबदा नुपीनी अदुगिसु मतकता ममा अमने मचा अमगी मफमदा अचौब अहोंग अमा लाकपदा हेक्तमक इराय लाइन हेक्ता खंगे मचागी कुलै कुचु ओनबा मुसिमुना खामदेकपा पोमबतंग उबदा अदुबु मा खंगना खंगना मपुरोइबगी मफमददी हाइदोखिदबने सोमदना कमदौरी हॉस्पिटल नानगे नुंतिगी उरमलगा सक्तम अमना खंगौदना मांगखिबा उजागी फंखिदबसे साथीना वाय वादब ngamde सलांगानबो उदबदा थादोइदो खोइरांग थबक अमा तौबदा माइपुनना तौब ngamlaktre मसादा कइमता चंगमदे तुमिन मची मचीदा उंगदुना ले ngayak leite सलांगानबना लाकदब लंबिदा तंजा यंगलगा चेंथोकपदा अवाबा मने मातबु यंगबदा अवाबा मने मसाद पाइरिबा नोकिया हेंसेट फोन अमनबदुदा तारिबा पुंगदुफाव मसा मतंदा थाजरक्तदुना मिंगोंदा पुंग क्या तारगे हायदुना कोयंग हंगले करिगिनो खंगदे माक मसासु असुगी मति पुंची कोंगचचे होंगलकलिबा क्लास ब्रेक कैंटीन मेडिकल छात्रसिंगना चबुन चबुन थोलकपा ngaibada अवाबा मने जुबली हॉलगी मपादा अमुक लेब फुटपाथुदा हंजिन हंजिन चटपदा अवाबा मने मागी ngauchinaduna leiba phebamdu uraga santri tariba security amana hangle ibema kari tobo yaurge ithak takale masadu thadu adubu mangna khome kaka chieruba mata hore adubu pakhum adu pibda masado humangana pikange minamba pakhum sigidamak chimbalda minamba nganglabasu thamoibudi minam jaba ngamjade makhau pungna haininglibani अगी थमोई ताहौरे रिम्स की कैंटीन ताबा लंबी की चिदाइदा खुनबीबा यावरबदी अगी फमदा सिनबिरो वारीसिगी कुंथ्रा निथोय सुबा तांकक मतांग असिदा लोसिनजरे मयामना वारीसि ताबिरगा अदोंगी मोत अदु कमेंट थंबिरम अमदी चैनल असिबु नुक्सिबिदुना लाइक अमदी सब्सक्राइब तब काउबिगना लोसिलकपदा मयाम इकोक नोना अमुका न खुरुमजरी।